ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ PH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯣꯛꯄꯁꯤꯡꯁꯨ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯁꯨ ꯊꯪꯅꯗꯨꯅ ꯂꯩ꯫ ꯐꯅ ꯂꯨꯅ ꯇꯤꯟꯅꯖꯔꯕꯁꯨ ꯃꯔꯨꯞ ꯑꯅꯤꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯌꯥꯝꯅ ꯈꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯑꯃꯛꯄ ꯌꯥꯎꯗꯦ꯫ ꯃꯤꯑꯣꯏ ꯑꯃꯅ ꯃꯔꯨꯞ ꯑꯅꯤ ꯑꯁꯤꯕꯨ ꯀꯥꯏꯅꯅꯕ ꯍꯦꯛ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯣꯏꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯗꯦ꯫ ꯑꯗꯨꯒ ꯊꯧꯕ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯈꯪꯏ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯏ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯕ ꯇꯨꯡꯗ ꯇꯧꯏ꯫ ꯑꯗꯨꯒ ꯊꯣꯏꯍꯦꯟ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯑꯁꯤꯅ ꯄꯨꯛꯆꯦꯜ ꯈꯔ ꯄꯤꯛꯏ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯇꯨꯡꯒꯤ ꯈꯟꯊꯗꯅ ꯅꯤꯡꯂꯛꯄ ꯍꯦꯛꯇꯃꯛ ꯇꯧꯕ ꯑꯁꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯔꯨꯞ ꯑꯅꯤꯗꯨ ꯎꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯧꯕꯅ, "ꯏꯇꯥꯎ ꯊꯣꯏꯍꯦꯟ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯔꯕꯅꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯃꯤ." "ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅ ꯍꯣꯠꯅꯕꯗ ꯋꯥꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯃꯥꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯈꯟꯅꯕ ꯇꯥꯕꯅꯤ꯫ ꯏꯇꯥꯎ ꯊꯧꯕ, ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯁꯦꯜ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯂꯂꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯈꯨꯠꯇ ꯁꯦꯜ ꯍꯥꯟꯅ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯁꯦꯜ ꯁꯨꯝꯇ ꯂꯩꯇꯦ꯫ ꯏꯃꯥꯗꯁꯨ ꯁꯦꯜ ꯑꯗꯨꯛ ꯌꯥꯝꯕꯗꯤ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ? ꯅꯠꯇ꯭ꯔꯒꯅ ꯏꯇꯥꯎ, ꯑꯋꯥꯡ ꯊꯪꯕ ꯈꯨꯜꯁꯦ ꯅꯥꯟꯊꯣꯛꯂꯒ ꯂꯩꯕ ꯆꯤꯖꯥꯎ ꯑꯅꯤꯗꯨꯒꯤ ꯑꯔꯣꯏꯕꯗ ꯂꯩꯅꯨꯡ ꯍꯨꯠꯇꯨꯅ ꯁꯅꯥ ꯊꯤꯕ ꯑꯣꯏꯅ ꯆꯠꯂꯁꯤꯔ ꯏꯇꯥꯎ?" ꯊꯧꯕ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯂꯩꯅꯨꯡ ꯍꯨꯠꯇꯨꯅ ꯁꯅꯥ ꯊꯤꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯁꯅꯥ ꯊꯤꯕ ꯆꯠꯂꯨꯕ ꯀꯌꯥ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯨꯅ ꯁꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯁꯣꯏꯅꯥꯏꯗꯅ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅꯁꯨ ꯌꯥꯔꯣꯏ." "ꯆꯨꯝꯃꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯣꯡꯃꯇ ꯆꯥꯛꯐꯥꯎ ꯆꯥꯗꯕꯅꯤ꯫ ꯏꯇꯥꯎ ꯊꯣꯏꯍꯦꯟ, ꯁꯨꯝꯗꯧꯔꯁꯤ, ꯑꯩꯈꯣꯏ ꯑꯅꯤ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯃꯌꯥꯝ ꯆꯟꯗꯨꯅ ꯃꯩꯇꯥꯟ ꯁꯥꯕ ꯃꯤꯁꯤꯡꯗꯅꯦ ꯄꯨꯂꯞ ꯌꯣꯜꯂꯁꯤ꯫ ꯃꯣꯏꯅ ꯑꯃꯨꯛ ꯃꯩꯇꯥꯟ ꯁꯥꯅꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯎꯍꯩ ꯄꯥꯟꯕ ꯊꯦꯡꯅꯔꯕꯗꯤ ꯎꯍꯩꯗꯨꯁꯨ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯏꯃꯥꯁꯤꯡ ꯌꯣꯜꯍꯜꯂꯁꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯁꯦꯜ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯒꯅꯤ꯫ ꯁꯦꯜ ꯂꯩꯔꯕ ꯃꯇꯨꯡ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯀꯣꯟꯅ ꯈꯟꯅꯔꯁꯤ." "ꯍꯣꯏ ꯏꯇꯥꯎ ꯊꯧꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯔꯤ꯫ ꯎꯃꯪꯗ ꯎꯍꯩꯁꯨ ꯌꯥꯝꯅ ꯄꯥꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯎꯃꯪꯗ ꯆꯠꯄ ꯍꯧꯔꯁꯤ." "ꯍꯣꯏ ꯏꯇꯥꯎ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯗꯤ ꯃꯌꯨꯝ ꯌꯧꯔꯕꯁꯨ ꯃꯃꯥ ꯉꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯗꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯅꯨꯄꯤ ꯑꯃꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ, "ꯅꯨꯃꯤꯠꯁꯤꯁꯨ ꯄꯨꯔꯥ ꯂꯩꯊꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯧꯕꯨꯛ ꯑꯁꯤꯗꯒꯤ ꯌꯨꯝ ꯐꯥꯎꯕ ꯌꯧꯕꯗꯗꯤ ꯄꯨꯡ ꯑꯃ ꯃꯝꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ." ꯇꯣꯝꯕꯤꯅ, "ꯇꯥꯏꯕꯣꯍꯜꯗꯤ ꯋꯥ ꯄꯦꯠꯄꯗꯨꯗ ꯉꯁꯤ ꯂꯧꯁꯦ ꯍꯦꯛ ꯁꯦꯝꯕ ꯂꯣꯏꯗꯕꯗ ꯍꯌꯦꯡꯗꯤ ꯈꯨꯠꯁꯨꯃꯟ ꯄꯤꯕꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯑꯗꯥꯅ ꯍꯦꯛꯇ ꯂꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯥꯎꯕꯤ, ꯃꯝꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯤꯕꯁꯤꯗꯤ." "ꯍꯣ, ꯑꯗꯨꯒꯤꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯌꯦ꯫ ꯑꯗꯅꯦ ꯇꯣꯝꯕꯤ, ꯅꯪꯒꯤꯗꯤ ꯏꯆꯥ ꯊꯧꯕꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤꯗꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯃ ꯇꯧ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯡꯃꯇ ꯃꯁꯥꯅ ꯈꯪꯅ ꯇꯧꯕ ꯅꯠꯇꯦꯗꯣ." ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯔꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯎꯕꯤꯒꯤ ꯏꯃꯨꯡꯗꯨ ꯄꯨꯝꯆꯥꯏ ꯍꯦꯛ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯍꯩ ꯊꯣꯏꯍꯦꯟ, ꯇꯥꯕ꯭ꯔꯥ? ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯊꯣꯏꯍꯦꯟ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯃꯤ?" ꯊꯣꯏꯍꯦꯟꯁꯨ ꯇꯥꯔꯗꯨꯅ, "ꯏꯃꯥ, ꯑꯩꯕꯨ ꯀꯧꯕ꯭ꯔꯣ?" "ꯀꯧꯏ, ꯏꯃꯥ ꯏꯆꯥꯕꯨ ꯀꯧꯏ꯫ ꯍꯧꯖꯤꯛꯇ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤꯕꯅꯤꯅꯦ꯫ ꯍꯥ, ꯅꯪ ꯏꯃꯥꯁꯦ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯈꯤ, ꯏꯃꯨꯡꯁꯤꯒꯤ ꯀꯔꯤ ꯇꯧꯁꯤꯟꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯦꯡꯒꯦꯗꯤ ꯁꯨꯛꯈꯟ ꯈꯟꯗꯦꯅꯦ꯫ ꯍꯥ, ꯌꯦꯡꯉꯨꯀꯣ ꯅꯪ
imung manggol kasi pum sai makai lagi bese nangbo wakal do kari mata khandabra haibani ikoi masidi imungi thabo lam tu sidi imagi matongni na aisu tawda bai wani ngarang imana purpa obisar mayam tudi asi loi thajin loiramni aduga imana phoiba loiramdaba ingkolgi na pising dusu ani loi phoi loiramni hey angauba yumsida leiri base imai sa tani ko aduna nupi haiba nupa haiba leite angam ngamba mateng tawna dawni ana taw thawbasu loina tawri basini nupi nupa haidudi ne hayeng a na tu thira pakan matamdo maduda dum khairakadawni ado si chakhum ni sangduna chakhagat paw imane imu mongol sai basingsi hana loisinge hoima somda su tombina haima isadi chakhathum hauram ledana hoima ima langmandabduda ai noine sakse thonglage haidan thonglabani ima khongko thamtok piro ai chaksi thinaba tawrage hoi hoi asumna mama masa makoi ani do chaksari thawbana ima tombina haune ima hayingse umangde satuna itawge ga singjam salusira haina hainari ha natawga nanga singjam saluge hairibro hoima hoi hoi ado ngana salagane ngana halauko yari kai thuna yang halakna bohono umangi sat pai base khudong thiba tambanga manatene hoima somda su thoi henna mamada umangde sat ke haina hairami imagi thoi hen imadi isabu umangde salaning khijeda thaina napana umangda kaya ojo bakase yam lei haidena haikibani as ikoi masiri taina gi wabu umangde satuna ne singjam biyemta kaina sabudagi sikhrigai ni mabu takraba ha tadri ni imadi tadri nandi takrabro as ko imagi hongnabi mano no silaga hangjilag bise hekta tawradoni adu dayemta khangde ko aigidi imabu no ain thamdaba yadabani aduna ai thabak kana suradoni chawbi masagi waiduda mabukni nungsiraduna mapisu sinthare ha imabu no gaina thamdawriba isana chawbi gi leibakse uthokna phakreta ko pungo sisi chaktu imati birake asi haiduna thoyena pari basakti khabai adu mungi tawi as kainima aina thirabasibu ningthina phamurase aidum thirake koi magi seria mum sapise masidoi aina iga bai asumna namit adu hawkhiduna mathangi numini chawbiga thoihenga thawbuhegi yumda laklami tombina haima chawbiya nangsu thoklaklabro loire aisu loire imung lomdam onsinduna hey thawba nangbu tarabo natawsu laine nangbo thawbasu taraduna mapana thoraklami tombina nakoi ningthi jana saluko adu yari makai ngana sanaba tawko thawbana hoima asumna mama anisu labuktamna satkre thawba madi thoihensu asum lakpana umang yorami thoihena ida umang sidi odokna sawkreda singsu marang kaina phajana lei phajaba ngakta thawbana ida ekoi nisu singase chanbhaudaba tawse thawba madi thoihen lariba u masa sing adu yengbada phajaba mapop kaidaba chawba ngakta khallaga makoina puba ngamgadaba sangda kaktuna ningthina mapun bahurami madu loirabada thoihena ida singsu chanba loirabanina aikoina puraktiba chanaba singase chanaba tawrasi asi haiduna ukha amada makoina purakliba sakyom madu lauktoktuna saba loirabada thawbana ida numisi yamna ngali aduna umang manung khara jangsindu uhai panbrani yengusirei taw hoita jangsin bhaurasi tudi makhoi ani umang adugi manung lomda khara jangsilaklami thoihena ida yengo oyam mayam sengo yengoi taw hoini taw mamal yamna tangmani asigi tingkhang panba angangba matum palibase asi hektuna yolabadi ekhoini seltuna parini taw kanali taw hek bhaurasi marup ani do ngasidi harauna uhai mayam amasu hektuna mayumlomda halaklami mama singsu halaklaga makhoini heklakliba uhai singadu kaithilda puduna yonaba hairami mama ani dusu masa singna haribadu yanaraduna kaithilda puduna yolami miyamna yamna pamnaba uhai oibana makhoina kaithilda hek yaubaga adumaksu sikhirami asumna
ꯃꯈꯥ ꯇꯥꯅ ꯎꯍꯩ ꯃꯌꯥꯝ ꯍꯦꯛꯇꯨꯅ ꯌꯣꯟꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯐꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯃꯈꯣꯏꯒ ꯂꯩꯀꯥꯏ ꯊꯪꯅꯕꯗ ꯌꯥꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯕꯤꯅ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯅꯝꯃ ꯑꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯃꯇꯦꯡ ꯈꯔ ꯇꯧꯁꯤꯜꯂꯨ꯫ ꯅꯅꯝꯃꯇ ꯉꯥꯏꯗꯨ ꯂꯩꯒꯅꯨꯀꯣ, ꯑꯗꯨꯒ ꯐꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯊꯦꯡꯂ ꯐꯥꯎꯕ ꯂꯩꯒꯅꯨ, ꯃꯗꯨꯅ ꯅꯁꯥ ꯁꯣꯛꯂꯛꯀꯅꯤ"꯫ ꯅꯨꯖꯥꯅ "ꯍꯣꯏ ꯏꯃꯥ"꯫ ꯅꯨꯖꯥꯒꯤ ꯃꯅꯝꯃ ꯑꯣꯏꯔꯤꯕ ꯊꯥꯖꯃꯥꯟꯕꯤꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯅꯨꯖꯥꯁꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯇꯦ, ꯊꯕꯛꯇ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯅꯣꯡꯃꯇꯁꯨ ꯂꯩꯀꯥꯏꯗ ꯊꯣꯛꯇꯨꯅ ꯄꯇꯥꯁꯤꯡꯒꯁꯨ ꯄꯨꯟꯗꯦ꯫ ꯑꯩꯅ ꯋꯥꯔꯝꯂꯅꯤ ꯍꯥꯏꯗꯅ ꯍꯦꯛ ꯄꯣꯊꯥꯍꯜꯂꯤꯕꯅꯤ"꯫ ꯑꯔꯨꯕꯤꯅ "ꯏꯃꯥ ꯋꯥ ꯍꯥꯏꯒꯤꯁꯦ, ꯅꯆꯜ ꯅꯨꯄꯤ ꯅꯨꯖꯥ ꯑꯁꯤ ꯅꯨꯄꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯗꯤ ꯋꯥꯠꯇ ꯄꯥꯗꯦ ꯍꯥꯏꯗꯨꯅꯅꯦ ꯇꯨꯝꯗꯨꯅ ꯆꯥꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯩꯖꯤꯟꯒꯗꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯟꯊꯥ ꯑꯃꯠꯇ ꯍꯩꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯈꯤꯇꯪꯗ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯤꯅ ꯆꯩ ꯊꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤꯀꯣ꯫ ꯏꯃꯥ ꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯨꯈꯤꯒꯦ, ꯅꯈꯣꯏꯅꯤ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯣꯀꯣ꯫ ꯅꯨꯖꯥꯒꯤ ꯃꯃꯥ ꯑꯔꯨꯕꯤꯁꯤ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯄꯣꯡꯅ ꯆꯥꯎꯅ ꯂꯩꯊꯣꯛꯄ ꯅꯨꯄꯤ ꯅꯠꯇꯦ꯫ ꯀꯔꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯅꯠꯇꯦ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯤ ꯅꯨꯖꯥꯕꯨ ꯐꯤ ꯁꯥꯍꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥꯁꯨ ꯄꯤꯕ ꯌꯥꯝꯅ ꯈꯟꯕ ꯃꯤꯑꯣꯏꯅꯤ꯫ "ꯏꯅꯝꯃ, ꯀꯩ ꯃꯊꯦꯜ ꯊꯣꯡꯁꯦ ꯍꯥꯏꯔꯤꯅꯣ"? "ꯑꯩꯒꯤꯗꯤ ꯌꯥꯏꯗ, ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯆꯥꯕ ꯌꯥꯅꯕ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤꯒ ꯉꯥ ꯑꯇꯥꯎꯕ ꯂꯩꯕꯅꯤ, ꯑꯗꯨꯒ ꯃꯊꯣꯡꯂꯒ ꯏꯔꯣꯟꯕ ꯑꯃꯁꯨ ꯇꯧꯔꯁꯤ, ꯑꯗꯨꯒ ꯇꯣꯔꯕꯣꯠ ꯑꯁꯤꯃꯅ ꯆꯝꯐꯨꯠ ꯄꯨꯜꯂꯁꯤ꯫ ꯏꯅꯝꯃꯅ ꯃꯊꯦꯜꯁꯤꯡ ꯑꯁꯦ ꯁꯦꯝꯕꯤꯔꯒꯦ, ꯅꯪꯅ ꯆꯥꯛ ꯊꯥꯒꯠꯅꯕ ꯇꯧꯔꯣ"꯫ ꯅꯨꯖꯥ ꯑꯃꯗꯤ ꯃꯅꯝꯃ ꯑꯣꯏꯔꯤꯕ ꯊꯥꯖꯃꯥꯟꯕꯤꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯔꯥꯎꯅ ꯄꯨꯟꯅ ꯍꯦꯛꯇ ꯇꯧꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯌꯤꯡꯕꯤꯒꯤ ꯌꯨꯝꯒ ꯌꯥꯝꯅ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯧ ꯑꯅꯤꯅ ꯇꯧꯔꯝꯃꯤ꯫ ꯃꯆꯜꯅꯨꯄꯤ ꯂꯥꯏꯖꯗꯤ ꯊꯕꯛ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯅꯤꯡꯊꯤꯅ ꯀꯦꯔꯒ ꯐꯖ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯥꯅꯤꯡꯕꯗ ꯆꯥ, ꯆꯠꯅꯤꯡꯕꯗ ꯆꯠ ꯇꯧꯗꯨꯅ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯁꯅꯥꯅ "ꯌꯦꯡꯉꯨꯅꯤ ꯏꯅꯥꯎ, ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯥꯏꯖꯒ ꯏꯃꯥꯒꯁꯦ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤ"꯫ ꯃꯧ ꯑꯇꯣꯝꯕꯤ ꯊꯕꯥꯅ "ꯏꯆꯦꯁꯤꯃ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯇꯧꯗꯨꯅ ꯂꯩꯔꯕꯁꯤꯗ ꯑꯩꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯑꯩꯁꯦ ꯇꯨꯃꯤꯟ ꯂꯩꯔꯕꯅꯤ꯫ ꯊꯃꯣꯏꯁꯤꯗꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯗꯨꯅ ꯁꯤꯡꯂꯤꯕꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦ, ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤꯗ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯂꯧꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯐꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗ ꯄꯥꯎ ꯍꯦꯟꯅ ꯇꯝꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯄꯨꯍꯟꯕ꯫ ꯏꯃꯥꯗꯤ ꯑꯍꯟꯅꯤ, ꯑꯩꯈꯣꯏ ꯂꯥꯏꯖꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯈꯤꯇꯪ ꯇꯧꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯕꯁꯦ ꯈꯤꯇꯪꯗꯁꯨ ꯐꯒꯗꯕꯅꯤ꯫ ꯁꯦꯜ ꯍꯥꯏꯔꯦ ꯀꯔꯤꯁꯨ ꯋꯥꯠꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤ ꯑꯃꯇ ꯊꯝꯁꯦ ꯍꯥꯏꯔꯕꯁꯨ ꯃꯧꯁꯨ ꯅꯤꯡꯗꯕꯤ ꯍꯦꯛꯇ ꯇꯥꯍꯟꯕ꯫ ꯌꯨꯝꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯧ ꯑꯅꯤꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯍꯦꯟ ꯎꯃꯪꯗ ꯆꯠꯇꯨꯅ ꯎꯍꯩ ꯍꯦꯛꯇꯨꯅ ꯌꯣꯟꯕꯗꯒꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯛꯇꯨꯅ ꯃꯁꯥꯒꯤ ꯂꯧꯐꯝ ꯃꯆꯥ ꯑꯃꯃꯝꯁꯨ ꯂꯩꯗꯨꯅ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯊꯥꯕ ꯇꯧꯗꯨꯅ ꯁꯦꯜ ꯀꯟꯅ ꯇꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯃꯪꯗ ꯆꯠꯇꯨꯅ ꯎ ꯐꯖ ꯃꯌꯥꯝ ꯌꯥꯟꯗꯨꯅ ꯎꯒꯤ ꯌꯨꯝ ꯐꯖꯕ ꯑꯃꯁꯨ ꯅꯤꯡꯊꯤꯅ ꯁꯥꯕ ꯉꯝꯂꯤ꯫ ꯊꯧꯕꯅ "ꯏꯇꯥꯎ, ꯑꯩꯒꯤ ꯂꯧꯕꯨꯛ ꯑꯁꯦ ꯃꯌꯥꯏ ꯑꯣꯏꯔꯞ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯇꯧꯗꯨꯅ ꯉꯥ ꯈꯔꯁꯨ ꯌꯣꯛꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ"꯫ "ꯌꯥꯝ ꯐꯩ ꯏꯇꯥꯎ, ꯑꯗꯣ ꯑꯩꯒꯤꯗꯤ ꯂꯧꯐꯝ ꯑꯃꯒ ꯑꯃꯨꯛ ꯂꯩꯁꯤꯜꯂꯒ ꯂꯩ ꯑꯣꯏꯅ ꯃꯈꯜ ꯀꯌꯥ ꯊꯥꯔꯒꯦ? ꯂꯩꯁꯨ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯂꯦ ꯍꯧꯖꯤꯛꯇꯤ"꯫ ꯃꯔꯨꯞ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯆꯥꯎꯕꯤꯅ "ꯊꯣꯏꯍꯦꯟ, ꯍꯩꯊꯧꯕ, ꯑꯩꯈꯣꯏꯁꯦ ꯏꯆꯥ ꯑꯅꯤꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯏꯆꯥ ꯑꯅꯤꯕꯨ ꯊꯤꯔꯛꯂꯤꯕꯅꯤꯅꯦ"꯫ ꯊꯣꯏꯍꯦꯟꯅ "ꯀꯩ ꯑꯔꯨꯕ ꯋꯥꯅꯣ ꯏꯃꯥ"? ꯂꯨꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯋꯥꯔꯤꯅꯤ ꯏꯃꯥꯁꯤꯡꯒ ꯏꯆꯥꯁꯤꯡꯒ ꯁꯥꯟꯅꯒꯗꯧꯔꯤꯕꯁꯤ꯫ ꯇꯣꯝꯕꯤꯅ "ꯌꯦꯡꯉꯨ ꯅꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯅꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯔꯦ꯫ ꯑꯗꯨꯅ ꯏꯃꯧꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯅꯅꯦ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ"꯫ ꯅꯨꯄꯤꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯍꯦꯟ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯃꯨꯛꯁꯨ ꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ "ꯍꯥꯏꯌꯨ ꯀꯣꯏꯗꯅ"꯫
ꯅꯈꯣꯏ ꯈꯪꯅꯖꯕꯒ ꯂꯩꯕ꯭ꯔꯥ ꯍꯥ ꯂꯩꯇ꯭ꯔꯒꯅ ꯅꯃꯥ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯏꯆꯥ ꯑꯅꯤꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯧ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯤ ꯊꯧꯕꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯅꯆꯥ ꯑꯩꯈꯣꯏ ꯈꯪꯅꯖꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯒꯗꯕ ꯃꯤꯁꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯃꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯁꯤꯡꯅ ꯄꯥꯝꯖꯕ ꯏꯃꯧ ꯊꯤꯕꯗ ꯅꯆꯥ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯆꯥꯎꯕꯤꯅ ꯐꯔꯦ ꯐꯔꯦ ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯇꯝ ꯁꯥꯡꯅ ꯆꯪꯍꯟꯕꯗꯤ ꯄꯥꯝꯗꯦꯀꯣ ꯑꯗꯨꯒ ꯏꯃꯥꯒꯤ ꯊꯣꯏꯍꯦꯟ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯁꯛ ꯐꯖꯍꯜꯂꯨꯀꯣ ꯂꯩꯀꯥꯏꯗ ꯏꯃꯧ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯂꯦꯟꯅꯒꯦ ꯍꯥꯏꯅꯅꯦ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯈꯜꯂꯤꯕꯅꯤ ꯇꯣꯝꯕꯤꯅ ꯍꯩ ꯊꯣꯏꯍꯦꯟꯕ ꯅꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨꯀꯣ ꯑꯩꯒꯤꯗꯤ ꯏꯃꯧ ꯑꯃꯕꯨ ꯐꯪꯖꯔꯕꯗꯤ ꯌꯥꯔꯦ ꯃꯁꯛ ꯊꯤ ꯐꯖꯩꯒ ꯏꯃꯥꯅꯦ ꯑꯃꯠꯇ ꯍꯥꯏꯖꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯍꯦꯟ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯑꯁꯨꯝ ꯊꯣꯔꯛꯂꯝꯃꯤ ꯊꯧꯕꯅ ꯏꯇꯥꯎ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯩꯈꯣꯏꯅ ꯊꯤꯔꯨꯗꯣꯏꯁꯤꯕꯣ ꯏꯇꯥꯎ ꯑꯩꯗꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯂꯧꯕꯒꯗꯤ ꯇꯜꯂꯦ ꯌꯥꯝ ꯏꯖꯠ ꯌꯥꯎꯗꯦꯕ ꯑꯗꯨꯅ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤ ꯑꯁꯨꯝꯅ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯇꯟꯖꯥ ꯆꯥꯅꯕ ꯍꯥꯏꯕꯗꯨꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯅꯨꯖꯥꯁꯨ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯅ ꯅꯨꯖꯥꯕꯨ ꯂꯥꯏꯖꯅ ꯅꯝꯗꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯄꯅꯤ ꯊꯣꯏꯍꯦꯟꯅ ꯏꯇꯥꯎ ꯑꯣ ꯏꯇꯥꯎ ꯀꯩꯃꯨꯛ ꯇꯧꯔꯒꯦ ꯏꯇꯥꯎ ꯑꯁꯨꯛ ꯅꯛꯅ ꯆꯠꯃꯤꯟꯅꯔꯤꯕꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏꯗꯨꯕꯣ ꯏꯇꯥꯎ ꯇꯨ ꯌꯦꯡꯉꯣꯕ ꯇꯨ ꯑꯁꯣꯝ ꯊꯪꯕ ꯂꯩꯔꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯅꯤꯁꯤ ꯊꯣꯏꯍꯦꯟꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯧꯕ ꯃꯥꯁꯨ ꯌꯦꯡꯂꯛꯏ ꯏꯇꯥꯎ ꯑꯁꯤ ꯅꯨꯄꯤ ꯑꯅꯤꯁꯤ ꯀꯩꯗꯧꯔꯒꯦ ꯃꯁꯛꯄꯨꯗꯤ ꯑꯅꯤꯃꯛ ꯂꯣꯏ ꯐꯖꯩꯅꯦ ꯏꯇꯥꯎ ꯂꯥꯎ ꯀꯟꯅꯗꯦ ꯏꯇꯥꯎ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯤꯕꯨ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯨꯁꯤ ꯏꯇꯥꯎ ꯀꯩ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏꯅ ꯁꯥꯗꯣꯏꯁꯤꯕꯣ ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯃꯥꯏ ꯁꯣꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯍꯦꯟꯁꯨ ꯆꯪꯁꯤꯟꯈꯤ ꯊꯧꯕꯁꯨ ꯇꯞꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯊꯣꯏꯍꯦꯟꯕꯅ ꯏꯆꯟ ꯂꯥꯏꯖꯅ ꯑꯩꯈꯣꯏꯕꯨꯔ ꯏꯕꯣ ꯊꯣꯏꯍꯦꯟꯅ ꯏꯆꯜꯁꯤꯡꯕꯨ ꯂꯩꯀꯥꯏꯁꯤꯗꯒꯤꯔꯣ ꯂꯥꯏꯖꯅ ꯍꯣꯏ ꯏꯕꯨꯡ ꯑꯗꯣ ꯏꯕꯨꯡꯁꯤꯡꯕꯨ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯊꯣꯏꯍꯦꯟ ꯃꯀꯣꯛꯇꯣ ꯍꯣꯠꯇꯨꯅ ꯊꯧꯕꯗ ꯌꯦꯡꯂꯛꯏ ꯊꯧꯕꯁꯨ ꯊꯣꯏꯍꯦꯟꯕꯗ ꯆꯥꯗꯧꯕ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕ ꯂꯥꯏꯖꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯈꯜꯂꯦ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯏꯪꯒꯤꯠ ꯈꯪꯖꯗꯕ ꯅꯨꯖꯥꯗꯤ ꯇꯨꯃꯤꯟꯅꯗꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯔ ꯈꯪꯕꯅ ꯂꯥꯏꯖꯅ ꯏꯕꯨꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯟꯈ꯭ꯔꯦꯗ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯣꯏꯍꯦꯟꯕꯅ ꯈꯨꯝꯂꯛꯏ ꯍꯣꯏꯖꯠ ꯏꯆꯜꯁꯤꯡꯒꯤ ꯃꯤꯡ ꯍꯪꯁꯤꯔꯅ ꯁꯨꯝ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯣꯍꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯒꯤꯅ ꯂꯥꯏꯖ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯁꯤꯒꯤꯅ ꯅꯨꯖꯥ ꯑꯗꯣ ꯁꯛ ꯐꯖꯕ ꯏꯕꯨꯡꯁꯤꯡꯒꯤ ꯃꯤꯡꯁꯨ ꯅꯆꯜ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯨꯗꯅ ꯊꯣꯏꯍꯦꯟꯁꯨ ꯈꯨꯝꯂꯛꯏ ꯑꯩꯒꯤꯅ ꯊꯣꯏꯍꯦꯟ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎꯁꯤꯒꯤꯅ ꯊꯧꯕ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯣ ꯏꯆꯜꯁꯤꯡꯗꯤ ꯁꯛꯁꯨ ꯐꯖꯩ ꯈꯪꯅꯕꯒ ꯂꯩꯈ꯭ꯔꯕꯣ ꯊꯧꯕꯗꯤ ꯊꯣꯏꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯈꯠꯅ ꯌꯦꯡꯈꯠꯂꯛꯄꯗ ꯅꯨꯖꯥꯅ ꯉꯛꯅ ꯌꯦꯡꯂꯛꯄꯒ ꯍꯦꯛ ꯃꯤꯠ ꯆꯥꯟꯅꯔꯨꯔꯦ ꯏꯀꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯑꯅꯤꯗꯨ ꯐꯠ ꯐꯠ ꯃꯃꯥꯏ ꯂꯩꯊꯣꯛꯅꯩ ꯂꯥꯏꯖꯅ ꯂꯩꯔꯥꯡ ꯁꯥꯠꯂꯗꯤ ꯈꯣꯏ ꯃꯨꯟꯅ ꯉꯪꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤꯀꯣ ꯏꯕꯣ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯕꯨꯁꯨ ꯑꯔꯦꯞꯄ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ ꯏꯕꯣ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯍꯦꯟ ꯂꯥꯏꯖꯒꯤ ꯄꯥꯈꯨꯝꯗ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯊꯧꯕꯅ ꯏꯆꯜ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯂꯥꯏꯖꯅ ꯍꯣꯏ ꯏꯕꯣ ꯏꯆꯜ ꯂꯥꯏꯖ ꯏꯆꯜ ꯅꯨꯖꯥꯗꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯗ꯭ꯔꯤꯕꯁꯤꯕꯨ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯕꯣꯡ ꯑꯩꯒꯤ ꯏꯇꯥꯁꯦ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯅꯆꯜ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯧꯕꯅ ꯍꯣꯏꯖ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯛꯈꯪꯅꯗꯨꯅ ꯊꯣꯏꯍꯦꯟꯒ ꯂꯥꯏꯖꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯗꯨꯅ ꯊꯧꯕꯒ ꯅꯨꯖꯥꯒꯁꯨ ꯅꯨꯡꯁꯤꯅꯍꯜꯂꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯊꯧꯕ ꯊꯣꯏꯍꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯍꯦꯟ ꯏꯪꯈꯣꯜꯒꯤ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤ ꯊꯧꯕꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯏꯇꯥꯎ ꯊꯧꯕ ꯑꯩ ꯁꯣꯝ ꯂꯩ ꯏꯪꯈꯣꯜꯂꯣꯝꯗ ꯂꯩ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦ ꯏꯇꯥꯎꯕꯣ ꯊꯣꯏꯍꯦꯟ ꯉꯁꯤꯗꯤ ꯎꯃꯪꯗ ꯆꯠꯂꯨꯁꯤ ꯀꯔꯤ ꯂꯩꯔꯒꯦ ꯏꯇꯥꯎ ꯁꯤꯡ ꯆꯟꯕ꯭ꯔꯣ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯗꯤ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯇꯕ ꯀꯨꯏꯔꯗꯨꯕꯨ ꯅꯍꯥꯟ ꯊꯦꯡꯅꯕꯗ ꯂꯥꯏꯖꯒ ꯅꯨꯖꯥꯒ ꯈꯨꯟꯗꯣꯜꯗ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯕ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯤ ꯍꯣꯏꯅꯦ
ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯒ ꯑꯩꯈꯣꯏꯅꯤꯅ ꯎꯃꯪꯗ ꯀꯔꯤ ꯇꯧꯕ ꯆꯠꯇꯣꯏꯅꯣ? ꯅꯠꯇꯦ, ꯎꯃꯪꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅꯤꯁꯨ ꯍꯧꯔꯤꯕ ꯄꯥꯜꯁꯤꯡꯗ ꯈꯨꯔꯨꯝꯃꯨꯁꯦ ꯍꯥꯏꯔꯣ? ꯑꯁ ꯏꯇꯥꯎ ꯊꯣꯏ, ꯅꯪꯁꯦ ꯄꯥꯞ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯤ꯫ ꯍꯌꯦꯡ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯄꯨꯅꯅꯕ ꯎꯃꯪꯗ ꯆꯠꯇꯨꯅ ꯍꯩ ꯂꯩ ꯍꯦꯛꯂꯒ ꯍꯣꯔꯦꯟꯗꯣ ꯆꯠꯇꯨꯅ ꯄꯤꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗꯦ꯫ ꯍꯧꯖꯤꯛ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ, ꯑꯗꯨꯒ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯄꯤꯔꯨꯔꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯏꯃꯥꯅ ꯇꯟ ꯌꯣꯝꯗꯨꯅ ꯄꯤꯔꯛꯏ꯫ ꯁꯦ ꯎꯃꯪ ꯌꯧꯔꯒ ꯆꯥꯔꯁꯤ꯫ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯍꯦꯟ ꯎꯃꯪꯗ ꯂꯥꯛꯇꯨꯅ ꯐꯖ ꯐꯖꯕ ꯎꯍꯩ ꯑꯃꯗꯤ ꯎꯊꯛꯇ ꯁꯥꯠꯄ ꯅꯤꯡꯊꯤꯔꯕ ꯈꯣꯡꯒꯨꯟ ꯃꯦꯂꯩ ꯀꯌꯥꯁꯨ ꯍꯦꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯎꯊꯛꯇ ꯀꯥꯗꯨꯅ ꯂꯩ ꯍꯦꯛꯂꯤꯉꯩ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅ ꯎꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ꯫ ꯄꯟꯊꯗꯅ ꯎꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯧꯕꯅ, ꯏꯇꯥꯎ, ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯎꯈꯥꯁꯤꯗ ꯇꯥꯔꯒ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅꯤ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ꯫ ꯀꯔꯣꯝꯗꯅꯣ? ꯂꯥꯛꯑꯣ ꯏꯇꯥꯎ꯫ ꯊꯧꯕꯒ ꯊꯣꯏꯍꯦꯟꯒ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯊꯧꯕꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯈꯤꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯅ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯁꯥꯒꯠꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯅꯣꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯍꯦꯟꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏꯅꯤꯡꯕꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯅ, ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯆꯥꯅꯤ, ꯏꯆꯥꯅꯤ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛ ꯀꯟꯕꯤꯔꯦ꯫ ꯑꯩꯍꯥꯛ ꯑꯁꯦ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯆꯥꯗ ꯊꯛꯇꯅ ꯂꯥꯏꯅꯤꯡꯕ ꯑꯁꯤꯗ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯟꯊꯔꯛꯇꯨꯅ ꯋꯥꯟꯊꯔꯤꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯆꯥꯅꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯟꯕꯤꯔꯦ꯫ ꯊꯧꯕꯅ, ꯏꯄꯥꯒꯨꯝꯂꯕ ꯂꯥꯏꯅꯤꯡꯕ ꯏꯄꯥ, ꯑꯩꯍꯥꯛꯀꯤ ꯏꯃꯥꯅ ꯏꯇꯥꯎꯒ ꯆꯥꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯇꯟ ꯌꯥꯎꯔꯤ, ꯃꯁꯤ ꯂꯥꯏꯅꯤꯡꯕ ꯏꯄꯥꯅ ꯆꯥꯕꯤꯔꯣ꯫ ꯊꯣꯏꯍꯦꯟꯅꯁꯨ, ꯏꯄꯥꯒꯨꯝꯂꯕ ꯂꯥꯏꯅꯤꯡꯕ, ꯑꯩꯈꯣꯏꯅ ꯎꯃꯪꯗꯒꯤ ꯍꯦꯛꯂꯛꯄ ꯑꯃꯨꯟꯕ ꯎꯍꯩ ꯀꯌꯥꯁꯨ ꯌꯥꯎꯔꯤ, ꯏꯄꯥ ꯂꯥꯏꯅꯤꯡꯕꯅ ꯆꯥꯅꯤꯡꯕ ꯈꯟꯗꯨꯅ ꯆꯥꯕꯤꯌꯨ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯁꯨ ꯍꯔꯥꯎꯅ ꯃꯈꯣꯏꯅ ꯄꯤꯔꯤꯕꯗꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯅ, ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯤꯡꯕ ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯜꯂꯦ꯫ ꯑꯩꯍꯥꯛ ꯑꯁꯦ ꯏꯁꯣꯔꯒꯤ ꯕꯣꯔ ꯐꯪꯂꯕ ꯂꯥꯏꯅꯤꯡꯕ ꯑꯃꯅꯤ, ꯑꯗꯨꯅ ꯏꯆꯥꯅꯤꯅ ꯄꯥꯝꯖꯕ ꯕꯣꯔ ꯑꯃꯝ ꯅꯤꯖꯔꯣ, ꯏꯄꯥꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯂꯥꯏꯅꯤꯡꯕ, ꯅꯆꯥꯒꯤ ꯕꯣꯔꯗꯤ ꯑꯩꯍꯥꯛꯁꯦ ꯁꯤꯕ ꯅꯥꯏꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯂꯥꯏꯅꯤꯡꯕꯗꯨ ꯉꯛꯅ, ꯍꯦ ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯅꯤꯖꯔꯤ ꯕꯣꯔ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯆꯠꯅꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯊꯧꯗ ꯏꯄꯥ ꯂꯥꯏꯅꯤꯡꯕ꯫ ꯅꯆꯥꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯟꯊꯨꯝ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯇꯣꯞ ꯇꯣꯞꯅ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯐꯔꯦ, ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯅꯪꯅ ꯅꯤꯖꯔꯤꯕ ꯕꯣꯔ ꯑꯗꯨ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯇꯨꯡꯗ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯄꯥꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯂꯥꯏꯅꯤꯡꯕꯗꯨ ꯊꯧꯕꯗ ꯌꯦꯡꯗꯨꯅ, ꯅꯨꯄꯥ ꯃꯆꯥ, ꯅꯪꯒꯤ ꯑꯄꯥꯝꯕ ꯕꯣꯔ ꯑꯃꯁꯨ ꯏꯄꯥꯗꯒꯤ ꯅꯤꯖꯔꯣ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯕ, ꯅꯆꯥꯗꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯐꯔꯦ ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯤ ꯏꯄꯥꯅ ꯄꯤꯔꯤꯕ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯁꯤ ꯂꯧꯁꯤꯜꯂꯣ꯫ ꯃꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯣꯏꯖꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯕꯒꯤꯗꯤ ꯃꯥꯏꯔꯦꯟ ꯃꯔꯨ 3 ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯍꯦꯟꯕꯗꯤ ꯁꯤꯕ ꯅꯥꯏꯔꯣꯏ ꯈꯜꯂꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯋꯥꯈꯜ ꯊꯦꯟꯕ ꯃꯤꯑꯣꯏꯕꯅꯤ, ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕꯅ ꯎꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯃꯥ ꯇꯣꯝꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯏꯃꯥꯒꯤ ꯊꯧꯕ, ꯌꯦꯡꯉꯨ, ꯂꯥꯏꯅꯤꯡꯕꯁꯤꯅ ꯄꯤꯔꯛꯂꯤꯕ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯁꯦ ꯑꯆꯝꯕ ꯑꯃꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯃ ꯊꯥꯗꯨꯅ ꯀꯔꯤꯕꯨ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯣ ꯏꯃꯥ ꯏꯆꯥ ꯌꯦꯡꯂꯁꯤ꯫ ꯁꯣꯝꯗꯁꯨ ꯊꯣꯏꯍꯦꯟꯅ ꯃꯃꯥ ꯆꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯁꯦꯡꯂꯕ꯭ꯔꯅꯦ? ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯅ ꯆꯨꯝꯂꯕꯗꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯖꯔꯨꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅꯁꯨ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤ꯫ ꯍꯣꯏ ꯃꯥ, ꯍꯌꯦꯡꯃꯨꯛ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯕꯗ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯂꯅꯤ ꯃꯥ꯫ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯆꯥꯎꯕꯤꯁꯨ ꯃꯆꯥ ꯑꯁꯤ ꯁꯤꯕ ꯅꯥꯏꯔꯣꯏ ꯈꯜꯂꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯣꯏꯍꯦꯟ ꯑꯃꯗꯤ ꯃꯃꯥ ꯆꯥꯎꯕꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯅꯤꯡꯊꯧ ꯎꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯦ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯣꯏꯊꯣꯛꯄ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯑꯃꯗꯤ ꯇꯧꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯀꯅꯤ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯊꯣꯏꯍꯦꯟꯕꯗ ꯌꯦꯡꯂꯒ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯅꯤꯡꯊꯧ ꯑꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯌꯥꯔꯕ꯭ꯔꯥ? ꯑꯩ ꯌꯥꯖꯔꯦ ꯅꯤꯡꯊꯧ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯩ ꯀꯅꯥ ꯂꯩ? ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯕꯨꯛ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯍꯨꯝꯂꯛ ꯊꯤꯜꯂꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯆꯥꯎꯕꯤ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏ ꯑꯃꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯑꯍꯨꯝꯂꯛ ꯊꯤꯜꯂꯝꯃꯤ꯫ ꯊꯥꯡꯅ ꯊꯤꯟꯕꯗꯨꯗ ꯊꯣꯏꯍꯦꯟꯕ ꯏ ꯃꯌꯥꯝ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯁꯥꯗꯒꯤ ꯏ ꯃꯌꯥꯝ ꯊꯣꯛꯇꯨꯅ ꯊꯣꯏꯍꯦꯟꯕ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯤ ꯑꯉꯥꯎꯕ ꯃꯒꯨꯝ ꯃꯆꯥꯗ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯊꯣꯏꯍꯦꯟꯕ, ꯏꯃꯥꯒꯤ ꯊꯣꯏꯍꯦꯟꯕ, ꯏꯆꯥꯕꯨ ꯏꯃꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ, ꯏꯃꯥꯕꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ, ꯏꯃꯥꯒꯤ ꯊꯣꯏꯍꯦꯟꯕ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯊꯣꯏꯍꯦꯟꯕ ꯁꯣꯛꯂꯤꯕ ꯃꯐꯝ ꯄꯨꯝꯕ ꯈꯨꯗꯛꯇ ꯐꯈꯤꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯒꯨꯝ ꯍꯧꯒꯠꯂꯛꯇꯨꯅ, ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯧꯗꯨꯗꯤ ꯑꯉꯛꯄ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯌꯦꯛꯅꯕꯗ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯁꯤꯕ ꯅꯥꯏꯗꯕ ꯃꯍꯥꯛꯅ ꯂꯥꯟꯃꯤ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯊꯣꯏꯍꯦꯟꯕꯕꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯅ ꯍꯥꯞꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯕꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯅ ꯍꯦꯛ ꯍꯥꯞꯂꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯍꯥꯟꯅꯗꯒꯤ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯈꯔ ꯄꯣꯡꯂꯒ ꯂꯩꯖꯕ ꯂꯥꯏꯖꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯗꯨ ꯊꯥꯗꯨꯅ ꯌꯦꯡꯕꯗ ꯃꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯗꯨꯅ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯃꯁꯤꯡ ꯌꯥꯝꯅ ꯄꯥꯟꯗꯨꯅ ꯃꯗꯨ ꯌꯣꯜꯂꯒ ꯁꯦꯜ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯃꯝ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯔꯨꯞ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯨꯅ ꯊꯧꯕꯒ ꯅꯨꯖꯥꯒꯁꯨ ꯂꯨꯍꯣꯡꯂꯤ꯫ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯕꯒꯤ ꯏꯃꯨꯡꯗꯤ ꯊꯧꯒꯜꯂꯣꯟ ꯈꯪꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯖꯥ ꯂꯥꯛꯄꯗꯒꯤ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯍꯦꯟꯒꯤ ꯏꯃꯨꯡꯗꯤ ꯃꯅꯥꯏ ꯃꯁꯦꯟꯁꯨ ꯀꯌꯥ ꯊꯝꯂꯝꯃꯤ꯫ ꯂꯥꯏꯖꯗꯤ ꯃꯧ ꯑꯃꯅꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯗꯦ꯫ ꯃꯅꯦꯝ ꯆꯥꯎꯕꯤ ꯐꯥꯎꯕ ꯅꯣꯡꯃꯇ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯆꯥꯎꯕꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯆꯩ꯫ ꯌꯦꯡꯉꯨ, ꯊꯧꯕꯒꯤ ꯅꯨꯄꯤ ꯅꯨꯖꯥ ꯑꯁꯤꯅ ꯃꯅꯦꯝꯕꯨ ꯀꯌꯥꯗ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯧ ꯂꯥꯏꯖ ꯑꯁꯤꯅ ꯃꯧ ꯑꯃꯅꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯌꯨꯛꯀꯤ ꯂꯥꯏꯗꯨ ꯀꯠꯄ ꯑꯁꯤ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯇꯧꯍꯟꯕ, ꯃꯁꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯒꯗꯕ ꯑꯁꯤꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯑꯩꯕꯨꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯦ꯫ ꯍꯥꯏꯔꯨꯔꯕꯁꯨ ꯃꯤꯅꯥꯏ ꯑꯃ ꯀꯧꯗꯨꯅ ꯇꯧꯍꯟꯒꯅꯤ꯫ ꯏꯃꯧꯅ ꯅꯨꯡꯁꯤꯅ ꯆꯥꯛꯀ ꯊꯣꯡꯗꯨꯅ ꯄꯤꯖꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯐꯪꯂꯔꯣꯏꯀꯣ꯫ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯥꯅ ꯃꯇꯤꯛ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯈꯜꯂꯨꯕ, ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯕꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯆꯥꯎꯕꯤ ꯑꯩꯁꯦ ꯑꯣꯏꯔꯦꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ꯫ ꯅꯣꯡꯃꯁꯨ ꯆꯥꯎꯕꯤꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯋꯥꯈꯜꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯟꯊꯧꯗ꯫ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯇꯃꯛ ꯂꯩꯕꯅꯤ, ꯑꯗꯨꯅ ꯊꯕꯛ ꯁꯨꯅꯕ ꯃꯌꯥꯝ ꯊꯝꯂꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯇꯉꯥꯏ ꯐꯗꯕ ꯌꯣꯏ ꯑꯃꯇꯪ ꯊꯝꯗꯨꯅ ꯏꯃꯧꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯁꯤꯡꯗꯣ ꯇꯧꯗꯨꯅ ꯂꯩꯁꯤꯕ ꯏꯅꯦꯝꯗ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯅꯃꯧꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯅ ꯔꯥꯅꯤ ꯑꯃꯒꯨꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯅꯃꯧꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯍꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯃꯤꯡ ꯆꯠꯂꯤꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯃꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯁꯤꯗ ꯀꯔꯝꯅ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯏꯅꯦꯝꯒꯤꯁꯨ ꯑꯩꯈꯣꯏꯅ ꯏꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯃꯈꯣꯏ ꯊꯝꯂꯤꯕꯁꯤꯗꯤ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕ ꯆꯥꯅꯤꯡꯕ ꯍꯦꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯁꯤꯡꯗꯣ ꯑꯩꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯈꯣꯏꯅ ꯏꯅꯦꯝꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯅꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯇꯧꯗ꯭ꯔꯕ ꯀꯥꯟꯗꯅꯦ ꯅꯃꯧꯗ ꯍꯥꯏꯌꯨ, ꯏꯅꯦꯝꯅ ꯍꯥꯏꯕ ꯏꯟꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯁꯤꯟꯗꯣꯛꯅꯕ꯫ ꯆꯥꯎꯕꯤ ꯍꯥꯏꯔꯨꯔꯕꯁꯨ ꯑꯩꯒꯤ ꯏꯃꯧꯁꯤ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯁꯨ ꯍꯧꯈ꯭ꯔꯕꯗ ꯊꯧꯕꯒꯤ ꯏꯃꯨꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯖꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯗꯨꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯇꯣꯝꯕꯤꯅ ꯃꯁꯨꯇꯕꯨ ꯁꯦꯟꯅꯖꯗꯨꯅ ꯂꯩ꯫
ꯃꯈꯣꯏꯅ ꯃꯥꯏꯔꯦꯟ ꯌꯣꯟꯗꯨꯅ ꯐꯪꯕ ꯁꯦꯜ ꯀꯌꯥꯁꯨ ꯋꯥꯔꯕ ꯈꯨꯟꯖꯥ ꯀꯌꯥꯗ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯨꯖꯥ, ꯏꯁꯨꯗꯨꯕꯨ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣꯅꯦ?" "ꯏꯃꯥ, ꯍꯧꯖꯤꯛꯇ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯆꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅꯤ ꯊꯣꯛꯈꯤꯕꯅꯤ, ꯂꯝꯄꯥꯛꯇ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯅ꯫ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯗꯧꯔꯤꯗ, ꯃꯥꯗ ꯁꯦꯟꯅꯕꯗ ꯏꯅꯦꯝꯁꯦ ꯋꯥꯔꯕꯅꯤ꯫ ꯂꯝꯄꯥꯛ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯏꯃꯥꯅꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ." ꯇꯣꯝꯕꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯂꯝꯄꯥꯛꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯕꯤꯁꯨ ꯍꯦꯛ ꯂꯩꯔꯝꯃꯤ꯫ "ꯍꯩ ꯇꯣꯝꯕꯤ, ꯅꯪꯁꯨ ꯊꯣꯔꯛꯂꯤꯕ꯭ꯔꯣ?" "ꯍꯣꯏꯅꯦ ꯆꯥꯎꯕꯤ, ꯏꯃꯧꯅ ꯏꯁꯨ ꯊꯣꯏꯕꯗꯣ ꯂꯝꯄꯥꯛꯇ ꯆꯠꯈꯤ ꯍꯥꯏꯗꯅꯅꯦ ꯑꯃꯨꯛꯇ ꯀꯧꯁꯨꯜꯂꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯊꯣꯔꯛꯂꯤꯕꯅꯤ." "ꯑꯩꯁꯨ ꯏꯁꯨꯕꯨ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯏꯁꯨ ꯑꯅꯤꯁꯤ ꯃꯄꯥ ꯑꯅꯤꯒ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏ ꯁꯦꯟꯅꯕꯗ ꯋꯥꯕ, ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔ ꯃꯇꯝ ꯑꯁꯤꯗꯅ ꯑꯃꯨꯛ ꯏꯁꯨ ꯑꯃꯨꯛ ꯁꯦꯟꯅꯕ, ꯃꯁꯤ ꯑꯣꯏꯔꯕꯣꯏ ꯄꯨꯟꯁꯤ ꯍꯥꯏꯁꯤ, ꯍꯥ ꯇꯣꯝꯕꯤ?" "ꯃꯥꯅꯤ ꯃꯥꯅꯤ ꯆꯥꯎꯕꯤ, ꯍꯩꯃꯥ ꯌꯦꯡꯉꯨꯅꯤ ꯆꯥꯎꯕꯤ, ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯁꯥꯟꯅꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯇ ꯇꯣꯉꯥꯟꯅ ꯁꯥꯟꯅꯔꯤꯕꯁꯦ, ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ." ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯀꯔꯤ ꯂꯥꯂꯣꯡ ꯇꯧꯗꯨꯅ ꯁꯦꯅꯥꯄꯇꯤ ꯊꯣꯏꯍꯦꯟꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯁꯤꯒꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯁꯦꯅꯥꯄꯇꯤꯅ "ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯒꯤ ꯀꯔꯤꯁꯨ ꯄꯥꯝꯕ ꯅꯠꯇꯦꯗ ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯅ ꯂꯥꯟ ꯇꯧꯁꯦ ꯍꯥꯏꯕꯗꯤ ꯌꯥꯔꯤꯕꯁꯦ, ꯃꯈꯣꯏꯒꯤ ꯁꯤꯕ ꯅꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯂꯥꯟꯃꯤ ꯃꯈꯣ ꯊꯣꯏꯍꯦꯟꯕꯕꯨ ꯑꯃꯨꯛꯇꯪ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯤꯡꯆꯠ ꯇꯥꯟꯕꯁꯤꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯊꯣꯏꯍꯦꯟꯕꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯌꯥꯒꯅꯤ? ꯏꯅꯤꯡꯊꯧ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯕꯨ ꯍꯥꯠꯄꯗꯤ ꯑꯩꯈꯣꯏꯅ ꯉꯝꯂꯔꯣꯏꯗꯕꯅꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯀꯛꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯁꯨꯝꯅ ꯈꯟꯖꯩ ꯏꯅꯤꯡꯊꯧ." "ꯁꯦꯅꯥꯄꯇꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯈꯟꯅꯕ ꯌꯥꯏ꯫ ꯃꯈꯨꯠ ꯌꯥꯎꯗ꯭ꯔꯕ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯀꯣ?" ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯂꯣꯡꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯁꯣꯛꯍꯟꯗꯅ ꯂꯥꯟꯃꯤꯇꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯁꯦ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯁꯨ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯗꯤ ꯁꯤꯔꯣꯏ ꯈꯪꯕꯅ ꯑꯀꯤꯕ ꯂꯩꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤ ꯂꯧꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯀꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕ ꯁꯤꯕ ꯅꯥꯏꯗ꯭ꯔꯕꯁꯨ ꯃꯈꯨꯠ ꯀꯛꯈ꯭ꯔꯕꯗ ꯌꯥꯝꯅ ꯋꯥꯅ ꯇꯣꯟꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯍꯦꯟ ꯀꯞꯂꯗꯨꯅ "ꯑꯩꯒꯤ ꯈꯟꯊꯍꯧꯗ꯭ꯔꯕ ꯋꯥꯈꯜꯅ ꯃꯤꯌꯥꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯃꯇꯤꯛ ꯂꯩꯕ ꯄꯥꯝꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯁꯤꯕ ꯅꯥꯏꯗꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ?" ꯊꯧꯕꯅ "ꯏꯇꯥꯎ, ꯋꯥꯈꯜ ꯍꯦꯟꯅꯁꯨ ꯁꯣꯟꯊꯒꯅꯨ, ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯁꯤ." ꯆꯥꯎꯕꯤ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯧꯕ "ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤꯗ ꯀꯔꯝꯅ ꯅꯈꯣꯏꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯣ ꯊꯤꯔꯨꯒꯅꯤ? ꯏꯃꯥ, ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯇꯥꯎꯒꯤ ꯈꯟꯗꯨꯅ ꯂꯥꯏꯅꯤꯡꯕꯗꯣ ꯊꯤꯕ ꯇꯥꯕꯅꯤ." ꯇꯣꯝꯕꯤꯅ "ꯌꯦꯡꯉꯣ ꯊꯣꯏꯍꯦꯟꯕ, ꯅꯍꯥꯛꯅ ꯋꯥꯈꯜ ꯈꯟꯊꯗꯅ ꯅꯤꯈꯤꯕ ꯕꯣꯔ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯍꯜꯂꯔꯤꯕ? ꯄꯣꯛꯄ ꯁꯤꯕ ꯍꯥꯏꯅ ꯇꯥꯏꯕꯪꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯪꯗꯥꯏ ꯑꯁꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯅꯤ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯀꯅꯤ, ꯑꯗꯨꯒ ꯑꯍꯜꯁꯤꯡꯗ ꯑꯃꯨꯛ ꯆꯠꯂꯛꯀꯅꯤ꯫ ꯃꯁꯤꯗ ꯁꯤꯕ ꯅꯥꯏꯗ ꯍꯤꯡꯂꯨꯕꯒꯤ ꯑꯥꯔꯊꯕꯨ ꯀꯔꯤꯅꯣ? ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯗꯅ ꯐꯅꯕ ꯎꯄꯥꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯂꯥꯏꯅꯤꯡꯕꯗꯨꯕꯨ ꯊꯤꯔꯨꯔꯣ." ꯑꯁꯨꯝꯅ ꯊꯧꯕꯒ ꯊꯣꯏꯍꯦꯟꯒ ꯎꯃꯪꯗ ꯆꯪꯗꯨꯅ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯏꯅꯤꯡꯕꯗꯨꯕꯨ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯈꯥ ꯑꯃꯗ ꯐꯝꯊꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯣꯊꯥꯔꯤꯕ ꯎꯈꯥꯗꯨꯒꯤ ꯎꯊꯛꯇ ꯃꯤꯔꯣꯏ ꯉꯥꯡꯕ ꯎꯆꯦꯛ ꯑꯅꯤꯈꯛ ꯇꯣꯡꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯎꯆꯦꯛ ꯅꯨꯄꯤꯗꯨꯅ "ꯃꯈꯣꯏ ꯅꯨꯄꯥ, ꯎꯈꯥꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗꯕ ꯖꯥꯠꯂꯥ?" ꯎꯆꯦꯛ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ "ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯇꯨꯝꯈ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯆꯌꯣꯜ ꯑꯃꯗꯤ ꯍꯧꯒꯠꯇꯕꯅꯤ꯫ ꯉꯔꯥꯡꯇꯃꯛ ꯉꯥꯏꯔꯤ ꯃꯥꯅ ꯇꯨꯝꯈꯤꯕ꯫ ꯎꯈꯥꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤ ꯁꯤꯕ ナꯏꯗꯕ ꯕꯣꯔ ꯐꯪꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯒꯤ ꯕꯣꯔ ꯑꯗꯨ ꯍꯟꯗꯣꯛꯄꯤꯅꯕ ꯂꯥꯏꯅꯤꯡꯕ ꯑꯃꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯡꯗ ꯎꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯨꯞꯂꯕꯗꯤ ꯁꯥꯞ ꯑꯣꯏꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯅ ꯄꯤꯔꯝꯕ ꯕꯣꯔ ꯑꯣꯏꯔꯕꯁꯨ ꯀꯣꯛꯆꯩ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗꯕ ꯖꯥꯠꯂꯥ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇꯤ ꯂꯌꯥꯝꯁꯤꯡꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯁꯦꯝꯕ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯔꯝꯗ
ꯃꯈꯣꯏꯗꯤ ꯀꯝꯗꯧꯅ ꯈꯪꯒꯅꯤ? ꯂꯥꯛꯑꯣ, ꯑꯃꯨꯟꯕ ꯎꯍꯩ ꯈꯔ ꯆꯥꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯧꯕꯅ ꯃꯨꯟꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯣ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯍꯤꯡꯆꯥꯕꯤꯒꯤ ꯂꯩꯕꯥꯛ ꯑꯣꯏꯔꯦ꯫ ꯏꯇꯥꯎꯕꯨ ꯄꯨꯈ꯭ꯔꯤꯁꯤ ꯂꯨꯞꯍꯟꯗꯨꯅ ꯏꯇꯥꯎꯒꯤ ꯕꯣꯔ ꯑꯁꯦ ꯍꯟꯗꯣꯛꯂꯝꯗꯨꯅ ꯊꯨꯅ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯒꯦ꯫ ꯊꯧꯕꯅ ꯃꯇꯥꯎ ꯊꯣꯏꯍꯦꯟꯕꯗ ꯋꯥꯔꯣꯟ ꯄꯨꯝꯕ ꯇꯝꯂꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯧꯕꯕꯨ ꯂꯨꯞꯍꯜꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯔꯛꯄꯗ ꯈꯪꯍꯧꯗꯅ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯕꯣꯔ ꯄꯤꯔꯝꯈꯤꯕ ꯂꯥꯏꯅꯤꯡꯕꯗꯨ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯆꯥ, ꯑꯩꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯕꯣꯔ ꯅꯤꯌꯨ ꯍꯥꯏꯕꯗ ꯅꯪꯅ ꯇꯥꯈꯤꯗꯕꯅ ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯔꯦ꯫ ꯑꯗꯨ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯀꯛꯈ꯭ꯔꯕ ꯅꯈꯨꯠ ꯑꯃ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯣꯏꯖꯔꯣ, ꯑꯗꯨꯒ ꯑꯃꯗꯤ ꯅꯪꯅ ꯕꯣꯔ ꯑꯃꯕు ꯑꯃꯨꯛ ꯍꯟꯗꯣꯛꯄꯒꯤ ꯅꯔꯥꯜ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯎꯗꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯕ, ꯅꯆꯥꯒꯤ ꯈꯨꯠꯅꯥꯃ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯕꯒꯤꯗꯃꯛ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯈꯨꯠꯅꯥꯃꯁꯤꯗꯤ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯒꯤ ꯏꯄꯥ ꯂꯥꯏꯅꯤꯡꯕꯗ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯎꯃꯪꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ꯫ ꯅꯃꯤꯠ ꯑꯗꯣ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯌꯨ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯍꯦꯟꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯅꯤꯡꯕꯗꯨꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯈꯣꯏ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯆꯥꯎꯕꯤꯅ꯫ ꯏꯆꯥ ꯑꯅꯤꯅ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤꯕꯨ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯈꯔꯁꯤꯅ ꯄꯦꯟꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯇꯝꯂꯁꯤꯀꯣ꯫ ꯇꯣꯝꯕꯤꯅ, ꯏꯃꯧ ꯂꯥꯏꯖꯥ, ꯏꯃꯧꯗꯤ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯁꯨ ꯂꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯒꯤ ꯏꯃꯧ ꯊꯥꯒꯠꯄꯅꯤ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯉꯁꯤꯅ ꯀꯔꯤ, ꯍꯌꯦꯡꯅ ꯀꯔꯤ, ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯌꯦꯡꯉꯣ, ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯍꯧꯗꯒꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯥꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯨ ꯄꯨꯟꯗꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯋꯥꯕ ꯀꯌꯥ ꯇꯥꯔꯕꯁꯨ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯅꯨꯡꯁꯤꯅꯕ ꯑꯁꯦꯡ ꯃꯔꯨꯞ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯏꯃꯧꯁꯨ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯅꯄꯨꯔꯣꯏꯕ ꯅꯆꯥ ꯑꯃꯗꯤ ꯁꯣꯟꯖꯤꯜꯂꯛꯂꯕ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯏꯁꯣꯔꯕꯨ ꯆꯦꯠꯅꯅꯤꯡꯗꯨꯅ ꯂꯩꯔꯁꯤꯀꯣ꯫ ꯂꯥꯏꯖꯁꯨ ꯇꯣꯝꯕꯤꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫